Net UG की क्वेश्चन लीक ओइबगी वाथोक ओइरक्ले Net UG कैंसिल तौख्रे पुन्ना हननबा अनौब मतम अमा लाउथोरक्लकनी मे अहुम द नेशनल टेस्टिंग एजेंसी NTA न सिंधुना लेबाक असिगी मफम सिनब थुंगना पांगथोकिबा नेशनल एलिजिबिलिटी कम एंट्रेंस एग्जाम अंडर ग्रेजुएट नीट की क्वेश्चन लीक ओइबन मरम ओइरगा वाथोक ओइरक्वदगी अमुक हन एग्जाम पांगथोकदौरी NTA ने एग्जाम अदुदा अरानब थोंग सथकी हाइबगी वाकतसिंग कुपना येंगसिलब मतुंगदा अमुक हन एग्जाम पांगथोकननब थौरांग लौखलकपनी तोंगान तोंगान मेडिकल कॉलेज सिंगदा MBBS तमननबगी एंट्रेंस टेस्ट पांगथोकपदा क्वेश्चन पेपर लीक ओइखि हाइबु वाफम असी सेंट्रल ब्यूरो ऑफ इन्वेस्टिगेशन दा कुपना थिगत हलगा सेनरिब म्यूसिंग मथक मतिक चाबा थबक लौखलगनी हाइरी सोशल मीडिया प्लेटफॉर्म X ता थागलक ऑफिशियल स्टेटमेंट अमदा NTA न हाइ नेट UG पांगथोकिबदा अरानब थोंग सथकी हाइना तोंगान तोंगानब सेंट्रल एजेंसी सिंग अमसुंग लॉ इन्फोर्समेंट ऑथोरिटी सिंगना रिपोर्ट पिरकपदगी तंगाई फदना मे अहुम द पांगथोकिबे एग्जाम अदु कैंसिल तौरगा नौना अमुक पांगथोकननब थौरांग लौखलकपनी CBI ना केस असी थिगतपदा NTA की माइकैदगी मपुंग फाना कोऑपरेशन पीबग लोइनेना अरानब थोंग सथबद चेनरिब म्यूसिंग फाननब थौरांग लौखलगनी हाइरी अथुब मतमदा NTA ना एग्जाम की मतम लौथोकपग लोइनेना कैंडिडेट सिंगदा एडमिट कार्ड नौना पीरगनी एग्जाम कैंसिल तौकिबा मसुंग नौना अमुक पांगथोकननब थौरांग लौखलकपना महिरोइ सिंग अमदी ममा मपा ओइबसिंगदा थेंगनरिब खुदोंचादबसिंग अदुगिदमक NTA की माइकैदगी नुवाइतब फोंदोरक्ली नेशनल की थाकत पांगथोकपा यामना मरु ओइबा अथोय हेन तानबगी एग्जाम ओइबा मरमना अरान अहुई अमत याहुंदनबगी पांदमदा NTA न मे अहुंगी एग्जाम कैंसिल तौरगा नौना अमुक पांगथोकनब फिरेप लौरकपनी हाइना सोशल मीडिया दा थागलक वारोल अमदा मखा ताना फोंदोरक्ली मे अहुंदा एग्जाम थाकिबा मैरोइ सिंग नौना अमुक रजिस्ट्रेशन तौबगी मथौ ताररोय कैंडिडेट सिंगना खनखिबा एग्जाम सेंटर दसु अहोंगबा अमत लैरोय नौना एग्जाम पांगथोकदोरबा सिदा अहेनबा एग्जाम की फी लौबसु तौरोय हाइरी मणिपुर डेंगी की लाइना लाइसद अमुक कांग हौरक्ले पुंग कुनमरी की मनुंग दमियोय मरी पॉजिटिव ओइरे हंदक चही की पॉजिटिव की मसिंग कुनमापन सुखरे हौकिबा चही द मणिपुर डेंगी की लाइना लाइसदना मियाम पुमनमक मिपाइबो पोकनबगी मिहुन थाउन हंथबद ngaइरिङैदा अमुक नौना डेंगी की लाइना लाइसद कांगबगी पाउ लाकबा हौरे हौकिबा चही लिसिंगनि कुनमंगा दा मियोय लिसिंग मंगा चमंगा की मथक डेंगी पॉजिटिव ओइकी अमसुंग मियोय अम सिखिबगी रिकॉर्ड असिना मणिपुर डेंगी नाबगी चांग ख्वाइदगी वांगबा चही ओइकी हंदक चही असिगी ओइना हौकिबा पुंग कुनमरीदा मियोय मरी पॉजिटिव ओइबा थेंगनरे मियोय मरी अदु अहुमना इम्फाल ईस्ट डिस्ट्रिक्ट तगिनी अदुगा अमना इम्फाल वेस्ट डिस्ट्रिक्ट तगिनी मणिपुर लेंगा की हेल्थ सर्विसेस न फोंगबा रिपोर्ट की मतुंग इना चही असिगी ओइना डेंगी न नाबा मी की मसिंग अनौबा मरी असि थारगा अपुनबा मसिंग कुनमापन सुखरे इम्फाल ईस्ट डिस्ट्रिक्ट की ओइना मियोय 10 मरी पॉजिटिव ओइखरे इम्फाल वेस्ट की ओइना मियोय 3 पॉजिटिव ओइरे बिष्णुपुर डिस्ट्रिक्ट की मरी कांगपोकपी डिस्ट्रिक्ट की अनि कक्सिंग उरखुल डिस्ट्रिक्ट की अममम पॉजिटिव ओइखरे चही असिगी ओइना हौजिक फावबा पॉजिटिव ओइबग रेकॉर्ड लैत्रिबा डिस्ट्रिक्ट सिंग अदुदी चुरचानपुर फेजोल थौबाल कामजोंग सेनापति तमेंगलोंग चांदेल जिरिबाम नोने अमसुंग तेंगनौपलनी चही असिगी ओइनदि मी सिबगी पाउ लैत्रि डेंगी हाइरिबा लैना मखल असि एंडिस हाइना खंगनबा कांग अमोम मखल अमना संदोकपनी अनाबा मी अमदा कांग मखल असिना चिकपदा भाइरस असि कांग अदुदा याउरि हाइरिबा कांग अदुना नादबा मियोय अमदा चिकपदा भाइरस अदु मियोय अदुदा चंगहौइ अमसुंग नुमित हुमनीदगी 13 फावगी मनुंगदा लाइसेट असि लायोंग उथोरई मरुओइबा लायोंग सिंगी मनुंगदा लाइहौ यामना कन्न हौबा कोक चिकपा ओबा मसल अमदि तांग तांग नाबा उनसादा ngang ngangsilaga hakachaba asina chingba yauri miyoi ayambada laina asigi layong uthorакte kanagumba miyoi kharadi mahik changkrabasu chayol amagi manungda mathanta phajarakpa yawi miyoi kharadadi ka henba phibam lusilakpaga loinena siba phawa yawi phibam henjilaklabadi haksangi manungda leiba kayat singda I thoglakpaga loinena tongan tongan ba kayat sing mathau lephalai I utongdagi plasma leak oirekpana anaba miyoi adugi platelet masing hantarai masina maram orega thabak amasung pukki sarukta mahi tungsilaktuna haksangi maru oiba kayat singda oxygen marang kaina yohonba ngamde dengi laina asi sandok handanabagi amata ngairaba pambaidi kang sighandaba haibasina oiri maram aduna kang asi lehendanaba amasung marum ko handanaba akoibagi mafam singda ising tungduna leheloidabani onglaubida amukasu IED ani fit tawramle bom pokai handuna pikliba machil mopa ani hatkibagi miwa masha langlingai gi cherakta Bishnupur district ki Moirang police station konba tronglaubi maning lekaida guru khana khulda lanjana khibadagi mi amata leinadraba yumda IED ani plan tawraga thamlamle हाइरिबा खुलसी कुमजा लेसिंगनि कुनुमदोगी मे अहुमदा थोकिबा कांगलुक इरांग अदुना लांजेन किबन मरम ओरेगा हाउसिक फावबा मी अमता हंजिंदन लैरिबनी मनाक अदवाइदा चंगलुब मियोय खरना बॉम्ब फिट तौब उरे हाइबा वाफम अदु मोइरांग पुलिस स्टेशन द खंगलकपदगी मणिपुर पुलिस की बॉम्ब डिस्पोजल स्क्वाड की टीम अमा लाक्तुना ngarang numit yungba matungda बॉम्ब सिंग अदु असोय अंगाम अमता यावहंदना लौथोखरे हाइरी Chief Minister Khemsan ngasi yorak lagani
West Bengal amadi Assam gi Chief Minister sing wasak lobagi thoram yaururba matung Manipur gi Chief Minister Yumnam Khyamsan ngasi numidang wairam Imphal da yauruklagani hairi mahang Imphal yauruklaba matung da laingak paibada yauriba MLA singa unaduna Minister Expansion gi matangda wa khanadaba yai hairi Siba haksang dispose tauragani Babu Parada leiba Siba Sena gi office mamang da ngarang numit ungba matung pung 12 minute kun taba matamda angauba machugi Maruti Alto car amana thombadagi laikhidraba miyoi amagi thawai yaudrba haksang Imphal Police Station gi team amana lokhalaga rims ki mokta thamle thawai yaudrba haksang adu masak maming khangdokpa ngamdabana maram oiraga numit humni gi matungda imung manungi miyoi singna claim tawradragadi hauna bi matung ina mari lainaba authorities singi ayaba lawraba matungda dispose tauragani haina Imphal West Police Station khangalakli Himanta Biswa Sharma anirak subatam gi Assam gi Chief Minister oina wasak lokre thangna na anirak subatam gi oina Himanta Biswa Sharma bo Assam gi Chief Minister oina wasak lokre Guwahati gi Khana Parada leiba Veterinary College field pangthok ki bo wasak lobagi thorum aduda Prime Minister Narendra Modi Home Minister Amit Shah Defense Minister Rajnath Singha Senior Union Minister singa loinana NDA na lengak pa state pomna maki Chief Minister amadi Deputy Chief Minister Singsu saruk yaki Himanta Biswa Sharma ga loinana BJP gi MLA ani AGP gi MLA ama amasung BPF ki MLA amasu Minister oina wasak lauki BJP gi Ajanta Niyok amadi hanagi Minister amasung BJP gi Senior Leader Ranjit Kumar Das na State Assembly da NDA na Speaker gi fam pahin na thorang tauri wasak lobagi thoram maduda BJP na lengak pa state sing gi Chief Minister ayam saruk yaki Manipur gi oina Chief Minister Khyamsan Kak saruk yabaga loinana Deputy Chief Minister ani amasung MLA kharasu saruk yabu uki Chief Minister Khyamsan Churchanpur da lakpa yaroi Chief Minister Khyamsan Churchanpur da lakpa yaroi haina Nansu Group ama oiriba United Kuki National Army UKNA na akanbu wafam thamlagli lubasina thadorokpa cherol amana hai May 15 da Chief Minister na Churchanpur district lakani haina thaurang tawribasi Kuki gi miyamda kaihoba oina thokani Kuki area singda leiriba village chief sing community leaders sing amadi civil society organization singna Chief Minister gi khongset asida karigumba makhal amata gi thaurang tawroidabani frontline area ni haina mangjawnana lauthokraba mafamda Chief Minister na khangalakpada kanagumba lanai miyoi natraga lup amatana cooperation piba yaroi karigumba wafam asi thoksadaduna Churchanpur da Chief Minister lakpa tarbadi maduda tholakpa apapata gi teksak pomnamak thauramasibu sililang libasing amadi sawgalibasing pujagadabani Kuki job phurukki separate administration natraga legislature laiba union territory sembagi wafam nauhonana paladuna cherol asina hai political solution puraktringaida maitegi luchingba natraga organization amata Kuki singna namna tariba mafamda changlakpa yaroi laingaki employees sing amati state service ta leiriba singna su Chief Minister gi khongset asiga mari leinana masagi official duty dagi national duty ni hena maru oina logadabani seirak sida national Kuki national organization amasung Jomi reunification organization na mifam ama pangthoktuna May 15 da lakadoriba Chief Minister gi Churchanpur khongset asida makhal amati gi mating pangdanaba amasung sawgattanaba warep lokre kumjali singani kunumdoi gi May 3 dagi maitai amasung Kuki jogi marakta kangluk ki irang thoglakkarba matungda UKNA gi wafam asi phongdorakpani Pungyardana Assam Rifles na Sangsatana Tangkul gi micham miyamna AR satpa yaroi haina thingle Manipur gi Urkhul district asi laingak na midyang changdraba mafam am oirakle haibagi khudam moina Pungyardana Assam Rifles ki personnel sing changba yaroi haina masing yamlaba Tangkul nupi sing lambi thingli aduga Sangsatana Assam Rifles ki personnel singna Tangkul gi micham yam chatpa yaroi haina thinglaga thamle haukiba numit kharani gi mamangda Kuki militant singna yamna toina attack tawrakpadagi naga village volunteer singa khuthongna bagi thokdok thoktuna misimina kaya marum nangba laikre irang adu laksina bagi damak handakta Manipur lengakna Assam Rifles ki campaign ni palom nauna thajin kiba laikrbani adubu law and order ngakna bagi ni haiduna masagi khulda chachaba naga sing phawba Assam Rifles ki personnel singna chatpa yaroi haina thingli amaromda Assam Rifles ki personnel sing adu Kuki khulai paiba singi michang changi haiduna makhoibo manung hanjinba mafam singda changba yaroi haiduna Tangkul nupi singna thinglaga thamli matam khargi mamangdasu lainga ki mihut kangbu amana mafam duda chaluba laikhrabani state sida LPG petroleum product ki award pa laite Manipur da LPG petrol amasung diesel gi award pa laite haina Consumer Affairs Foods and Public Distribution Department ki director Yumnam Nelson na thadorpa cherol amana phongdorkli cherol sinhai kanaguma miyoi kharana LPG amasung petroleum product sing laisilaktabagi khudong chadba mayuk na haina aranba mong da sandorpa thengnare masina misham miyam da chauna mi paiba pokale
Indian Oil Corporation Limited IOCL gi state level coordinator na Manipur da LPG petrol amasung diesel gi awat palai te haina khanghalakbi stock marang kaina leibaga loinana state asigi tongan tongan ba mafamda chang naina petroleum product amadi LPG phanganbagi thorang leptana lokhali misam miyamna kanagumba miyoi kharagi aranba wafamda thajaba thamduna mi paiba tawbiganu petroleum product sing leitre haina tonga sandorakpana mathau tadrabasu ahenba petrol amasung diesel leisilaga yumda thambana khudong tiba thogalakpa yai hairi Kumja lisingani tara mapaldagi lisingani kunumdoi phawbada Manipur da umangilam square kilometer chani marfu tara taruk mangsilagle Indian Status of Forest Report ki matung ina kumja lisingani kunumdoi phawbada Manipur gi apunba umangi saruk square kilometer chani marfu tara nipal mangsilagle hairi kumja lisingani tara mapaldagi lisingani kunmathoi phawbada umangi saruk square kilometer chani nifu mapan mangki kumja lisingani kunmathoi dagi lisingani kunumdoi phawbada square kilometer Niput taret pak saubo umangi saruk mangki haina report asina pali report asigi matungina kumja lisingam chamapan marfu tara taret tagi hausuk phawbada state asigi square kilometer chanipan marfu humdoi pak saubo umangi saruk mangkre masigi manungda haukiba chai taruki manungda umangi saruk chada marfu tara mathoi mangki bani en biren singana kumja lisingani tara taret tagi lisingani kunmanga phawba Manipur gi chief minister oringaida state asigi mangsilaklab umangi saruk yengsinduna mapung phaba report ama fongnanaba we on the khangalakba leiki satellite image sing yengba matamda yamna ten khirba matamgi manungda state asigi ayambu umangi saruk sing mangsilakpa mayek singna khangba ngamki chingi lamda paktakna umang kokthoklaga popi pambi thajilaktuna umang mangsilaknabagi matangda khwaidagi maru oiba maram oiri masina maram oiraga mahusagi khal kahelaktuna state asidi khundariba miyamda khudong chadaba kayamarum mayuk nahlaki umang kokthokpa masung popi thabagi thong thingnanabagi pandamda matamdugi lengakna war on drugs lauthokpaga loinana lupa crore lising humpuronggi mayai kaba drug phaba ngamki